COVID-19 pandemic manungda mathau toriba paumi singda mateng oinanaba Art of Living Foundation Imphal immunity kit sing yenthokre ngasi Major Khulda leiba Manipur Press Club ta pangthokiba thoram aduga mari leinana Art of Living Foundation notice ki mentor Laishram Dikshan amade senior faculty member Rosni Kumar Sharma sarugyaki Thangmaiban gi mafam ani dagi yamnaba Indian made foreign liquor sing fagatuna mang tak hankre Chief Minister and Biren gi pautak matung in state asida lockdown manungda mi pundana balawkhalakpa thausiloina yu yonpham singda police na akanba drive chathaduna fagat pagi thabak chathakibani nakal amromda CDO Imphal West ki team amana sungasi numit ungma matungda kangjebung maningdagi Indian made foreign liquor bottle chamagani phumanga amadi beer bottle humbutara taruk fagatuna mafam maduda mang tak hankre COVID-19 ngakthoknaba paikhalakpa thaurang oina laikai amadi mafam kyada sodium hypochlorite solution kapthokpagi khongthang ase kanglon chumna kaptrabadi mi amadi sa sanda khudong thiningai oi haina health department ki wangangloi Dr. KS Sasikumar mangana phongdorakli Police na akan bathabak paikhatpadagi moreda lockdown mapung fana chathare bank sing da mathau toriba staff kharadi mayumda toina chathok chasin tawba maramna customer sing mi paiba faure Indo Myanmar ngamkhai gi more town da mathau toriba more police amadi commando na lockdown thugaiba sing fine thian bagi thabak paikhatli ngasi kada Jiribam district committee ki office ta kada na Jiribam gi tongan mafam sing dagi fagalakpa nisa gi polam sing paumi sing mamangda mai thaduna manghan khrei hiram asigi matangda paumi sing da kada Jiribam district committee ki general secretary N Kumari Devi na haikibada kada Jiribam district committee na nisa thingbagi mayokta sangsilakli ba khongjang asida Jiribam da leiriba yu sungliba yuoliba number 4 marang kaina supply tawriba amade drug saba hengalakli ba sina Jiribam gi anti drug cell mathau tawdre haina takpani haiki